Archita phukan kanano. Matam kharagi mamangdagi social media gi platform oiriba Facebook, YouTube, Instagram na chingwada changluba matamda adomna search tawruba leitana mathanta magi photo video na chingba kaya wai sai khiba soidana maki thengnaramgani khanjai. Share, like, comment, yaman bana manam oiraga adomgi Facebook, Instagram, YouTube na chingwada mathanta recommend torokbani. Somna site tu changduna like, comment, share na chingba tawrubana tre hairagasu thagalakliba post aduda munna yengduna matam khara leiraba comment changduna paruba thoklabadi amuka hena social media gi site singna recommend tawba helakani. Section view adom na pairiba phone na adombu kupsen senari haibadu. Archita phukan baby doll Archie haina khangnariba nupi asa social media gi influencer ni amasung modeler amani. Diamond girl hariba Instagram reels sidagi leibak miyam sinba thungna saka kaina khangnaki. Adult film industry gi maming leiraba actor Kinderless ka kapa photo urubadagi henna viral oirakhi amadi proud moment for Assam haiba post asina sen thungki. Pornography content yengbada aikhoigi lamdam India ahum suba mafam kaliba lamni karigi kamdona kari pendaba leibadagi asigumlaba industry asida saknairaba modeler amana yaukribano haibasina maruoina inkhalaklibi sing asigi khwaidagi khangningba paukhum oigi adubu pumnamak sing asa taiwannabu oiramki. Pratim Bora hairiba maga hana khangnaramba nupa asina maga kainakhraba matungda fake Instagram account ama hangduna Archita phukan gi natai chadaba photo video na chingba kaya AI gi mateng loduna semlaga thagalaki. Soiduna police na phagalakani khangna kaina khrabi matabu mingchat thirabadi haiduna tawkhiba apang thongna ni hairasira. Haukiba July tang taragani thoi ing lisingani kunga mangada Assam gi Tinsukia hairiba mafam asidagi police na phagatkre. Laksaningi ba pointi adom na khangnaribi pumnamak nungsinari matamdadi adom gi pumnamakni khwaidagi sanaba ima ipa isil inaudagi hena nakna loinariba misakni adubu karigumba lapthokna khiba kaina khiba thoklabadi adomgi khwaidagi yeknaba oirakloi hainingai leite. Atopo point amana igi pal ngakse naha oiringe matam sina loiraba natte adomgi punsi hingadaba matam watli oirakadaba tungi poloi adubusu mikup matang mit usilaga unabu hotnabiyo.